ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯏꯈꯪꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯒꯦ ꯍꯥꯏꯕꯕꯨ ꯁꯥꯏꯟꯇꯤꯁ 1,000 ꯑꯃꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇꯅ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯃꯨꯛ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯂꯣꯏꯗꯕ ꯀꯌꯥ ꯑꯃ ꯑꯥꯏꯟꯁꯇꯥꯏꯟꯅ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯔꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯈꯪꯍꯜꯂꯝꯂꯤꯕꯅꯤ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯁꯤ ꯐꯤꯖꯤꯁꯤꯁ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤ ꯍꯥꯏꯕꯗꯤ E=mc² ꯑꯃꯗꯤ ꯐꯣꯇꯣ ꯏꯂꯦꯛꯇ꯭रिꯛ ꯂꯣꯁ ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯈꯤ ꯃꯁꯤꯅ ꯃꯍꯥꯛꯁꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯥꯎꯕ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯑꯇꯩꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯃꯍꯥꯛꯁꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯩ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯍꯛꯆꯥꯡ ꯁꯔꯨꯛ ꯑꯃꯠꯇ ꯔꯤꯁꯔꯆ ꯇꯧꯒꯅꯨ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯃꯥꯕꯨ ꯍꯦꯛ ꯁꯤꯕꯒ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯀ ꯍꯥꯏꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯇꯝꯗꯨ 18 ꯑꯦꯄ꯭ꯔꯤꯜ 1955 ꯄ꯭ꯔꯤꯟꯁꯇꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯃꯤ ꯁꯤꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯑꯃꯅ ꯑꯣꯇꯣꯞꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯗꯉꯩ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯝꯃꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯟꯇꯔꯅꯦꯠ ꯃꯥꯏꯕꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯊꯣꯃꯥꯁ ꯍꯥꯔꯚꯤ ꯀꯧꯏ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯟꯁꯇꯟ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯍꯥꯔꯚꯤꯅ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯁ ꯑꯜꯕꯔꯠꯇ ꯍꯥꯏꯖꯗꯨꯅ ꯃꯄꯥꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯕꯨ ꯔꯤꯁꯔꯆ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯂꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯟꯁ ꯑꯜꯕꯔꯠꯅꯁꯨ ꯑꯌꯥꯕꯗꯨ ꯄꯤꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯗꯣꯛꯇꯔ ꯍꯥꯔꯚꯤꯅ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯕ ꯍꯧꯔꯛꯂꯝꯃꯤ ꯗꯣꯛꯇꯔ ꯍꯥꯔꯚꯤꯁꯤ ꯄꯦꯊꯣꯂꯣꯖꯤꯁ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯐꯖꯅ ꯍꯩꯕꯅ ꯕ꯭ꯔꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅ ꯁꯣꯏꯗꯅ ꯑꯔꯣꯟꯕꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯍꯥꯔꯚꯤꯅ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯄ꯭ꯔꯤꯖꯔꯕ ꯇꯧꯗꯨꯅ ꯄꯦꯟꯁꯤꯜꯚꯥꯅꯤꯌꯥꯒꯤ ꯁꯍꯔ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯃꯐꯝꯗꯨꯗ ꯃꯍꯥꯛꯅ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯐꯣꯇꯣ ꯀꯌꯥ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯕ꯭ꯔꯦꯟ ꯑꯗꯨ ꯑꯄꯤꯛꯄ ꯃꯆꯦꯠ 190 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ ꯃꯆꯦꯠ ꯈꯨꯗꯤꯡꯃꯛ ꯇꯣꯉꯥꯟꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯌꯨꯝꯒꯤ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯁꯨꯝꯅ ꯊꯝꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯍꯥꯔꯚꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯕ꯭ꯔꯦꯟ ꯑꯗꯨ ꯍꯩꯅꯗꯕꯅ ꯂꯪꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯍꯥꯔꯚꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯗꯤꯚꯣꯔꯁ ꯇꯧꯊꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯗꯣꯛꯇꯔ ꯍꯥꯔꯚꯤꯅ ꯕ꯭ꯔꯦꯟ ꯑꯗꯨ ꯄꯨꯔꯒ ꯀꯦꯟꯁꯥꯁꯀꯤ ꯋꯤꯆꯤꯇꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯇꯦꯁꯇꯤꯡ ꯂꯦꯕ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯍꯥꯡꯕ ꯃꯇꯝꯗ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯕꯨ ꯅꯩꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯗꯣꯛꯇꯔ ꯍꯥꯔꯚꯤ ꯃꯐꯝ ꯀꯌꯥꯗ ꯊꯕꯛ ꯁꯤꯟꯗꯨꯅ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯕꯨ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯕ꯭ꯔꯦꯟ ꯑꯗꯨ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯗꯣꯛꯇꯔ ꯍꯥꯔꯚꯤꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯀꯛꯊꯠꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯄ꯭ꯂꯥꯁꯇꯤꯛ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯇꯥꯈꯤ ꯑꯣꯏꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯅ ꯕ꯭ꯔꯦꯟ ꯑꯗꯨ ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯐꯥꯎꯔꯕ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁꯁꯤꯡꯗ ꯔꯤꯁꯔꯆꯀꯤꯗꯃꯛ ꯊꯥꯔꯝꯃꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯆꯍꯤ 30ꯒꯤ ꯃꯇꯨꯡ 1985ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯁ꯭ꯇꯗꯤ ꯑꯃ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 19ꯃꯨꯛꯀꯤ ꯃꯅꯨꯡꯁꯤꯗ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯀꯌꯥꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯀꯌꯥ ꯑꯃꯁꯨ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤ ꯁ꯭ꯇꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯥꯏꯟꯁꯇꯥꯏꯟꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯑꯇꯩ ꯃꯤꯁꯤꯡꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯈꯦꯠꯅꯔꯤꯕ ꯑꯁꯤꯅ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯀꯣꯔꯄꯁ ꯀꯦꯂꯣꯁꯝ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯁꯤꯅꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯁꯤ ꯁꯔꯨꯛ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯕ꯭ꯔꯦꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯕ꯭ꯔꯦꯟꯁꯤꯗꯒꯤ ꯁꯤꯒꯅꯦꯜ ꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟꯕ ꯄꯥꯔꯠꯁꯤꯡꯗ ꯃꯊꯧ ꯇꯧꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯟꯁꯤꯅ ꯍꯛꯆꯥꯡꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯕ꯭ꯔꯦꯟꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏ ꯊꯪꯕ ꯁꯔꯨꯛꯁꯤ ꯀꯟꯇ꯭ꯔꯣल ꯇꯧꯏ ꯑꯗꯨꯒ ꯃꯤꯑꯣꯏꯕ 90% ꯃꯨꯛꯀꯤ ꯑꯣꯏ ꯊꯪꯕ ꯕ꯭ꯔꯦꯟꯁꯤꯅ ꯋꯥ ꯉꯥꯡꯕ ꯋꯥꯈꯜ ꯈꯟꯕ ꯑꯪꯀ ꯍꯣꯠꯄ ꯑꯃꯗꯤ ꯏꯕ ꯄꯥꯕꯁꯤ ꯇꯧꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯕ꯭ꯔꯦꯟꯁꯤꯅ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤ ꯃꯁꯛ ꯃꯑꯣꯡ ꯈꯪꯕ ꯑꯥꯔꯠ ꯑꯃꯗꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯁ꯭ꯀꯤꯜꯁꯤ ꯇꯧꯍꯜꯂꯤꯕꯅꯤ ꯑꯥꯔꯠ ꯀꯂꯥꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕ ꯃꯤꯁꯛ ꯑꯗꯨ ꯌꯦꯠꯀꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤ ꯀꯣꯔꯄꯁ ꯀꯦꯂꯣꯁꯝ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯀꯤꯕꯣꯔꯗꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯏꯄꯤꯡ ꯇꯧꯔꯤ ꯍꯥꯏꯗꯅ ꯈꯜꯂꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅꯃꯛ ꯂꯣꯏꯅ ꯊꯕꯛ ꯑꯃꯃꯝ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯣꯏꯒꯤ ꯈꯨꯠꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯤ ꯑꯗꯨꯒ ꯌꯦꯠꯀꯤ ꯈꯨꯠꯁꯨ ꯑꯗꯨꯃꯛ ꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯏꯕꯁꯤꯗ ꯑꯣꯏꯒꯤ ꯈꯨꯠꯁꯤꯅ ꯏꯔꯤꯕ ꯑꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ
hek soibaga akhoi yet ki khuchna soiribadu muthali masda haning lipse atai karisunati akhoi gi right brain sina soirapada madu left brain da signal piduna left brain na chumthokhalibani asumna masda right brain amadi left brain anisi signal pinaduna fauna haliba part sibune akhoi corpus callosum hairivisi aduga khwaidigi ngakliba mana Einstein gi corpus callosum si mio etagidagi thoidok hinongna chawba heli maram sina Einstein gi left amadi right brain gi connection si askumati kalle amadi speed su yamna thoi maram sina ne Einstein arudu bai khwigi wakhalna lamba fangdaba problem kya ba solve tawba ngamnifsi aduga corpus callosum da khenaba khangnatna brain gi masak mongdasu khenaba kya ubu fangki research kya gi matungina phongdoklami maduri Einstein gi brain sida neuron chenmi gi jangsi yamna wangi haina phongdoklami neuron yamna chenba fsi maths kumagi calculation tawbungamagi sakti si asukmati yamna leidorivini aruruba maths ke problem ke Einstein di pen di paper yauduvida makokta khaktang hotpa ngamlivni aduga Einstein gi brain sida neuron yamna chelvisi karigi oiramgani haina thasai magi brain si weight on ba matamda 1230 gram khak lumlami aduga normal human being amagi brain sina 1400 gram lami aduna Einstein gi brain gi lining si yamna paaba haibdu oirami maram sina neuron su yamna chelivani aduga hoji khwaidagi chawbo bahang ama khak leri Einstein si poglakpad gi magi brain si asumna dum tawroklaba jala natraga kona oiragliba jala haibsini masigi manam si research amagi matungina yamna angakpa ama thengki Einstein si poklab maptung chahi manga chupa wangang mangamkidi atai angang singdi chahi ani surapodweda loina wangang mangamliv ngaktini chahi manga gi matungda khara ngang mangamlaksu Einstein si wayamna ngangduba angang habdu urami matam ayamda wakhal khanduna manglaga lerami nengsing magi sakti su yamna nemlami isam samba multiplication table fawba jinpha pubu ngamlamdi aduna mahana jinpha pubugi muta karidagi kamaina lakpon habdu khanglega oina chalami school da so Einstein subject atai yamna solami dubu maths amani science di magi lamba leramdi Einstein sahi 33 surokum tamda yamna ngakpu tholok am thoki magi home tutor na geometry gi lairik ama kawdra Einstein gi yumda thamlami lairik adu Einstein na thengnabadagi sum pavda nong khaktang da geometry concept pumba loina khangma ngamlami asumna sahi 33 surokpada Einstein integral and differential calculus da thoidok hinongna haiwa ngang hebdu urami mahaki science of the maths ki maisi angakpagi masakni classroom da fo mahan question hamagi mukhu thangalpoda lairik tagli ozadu matha sarivani maram da Einstein gi wahang sing du ozadu fo fazana gyan taba ngamlamde pisak pikling digi horga mahang universe ki law sibu equation masa amada onthokpa pamlami amadi masina mahaki punsigi aim oirami asumna Einstein chahi 13 surukpum tamda magi research paper mari khak mayam da publish toroklami amadi maduna prithvi pumba angakpa ama ohenki masina mahaku PhD degree amadi humanity ki development azobu thotang lobgi makta Nobel Prize piduna ikai khumnabut ki ngasi fawda Einstein ge thesis yaudavda science have sim mapung fabungamti aduga research ke matungda doctor singduna phongdoklami madri Einstein ge brain si pokloklaba matungda honglokhibani hana phongdokki masi karidagi honglokhibna havsi Einstein na karigum wahang amagi pokumsi khangba ngamlaktravda atopagi mating amada yaudabida mahaki brain si seasonaduna wahang adugi pokumtu phongdri fawti asumna masigi thabaksi pisak pikingidagi tawrukpana magi brain adu ka hena ohongba lakhivani hena phongdoki ngasi su marksi sikru matungda magi brain si America gi the Matter Museum da tekta kaiduna preserve tawduna thamli aduga video si loisila poina mayamda wahang amaka khangjagi ngasi eikhoigi education system asda angang singbu jinpha puhanbagi chanabi ama leirivasi phai hana khanbibra natraga fatte hana khanbibra adungi okhalang singdu comment da soidana thamiram aduga video si soidana nungairamuni hana khanjai aduga mamal yamna bamsi video sibu hogulagri bana singda share tawbina ba haijari